ꯑꯗꯨꯅꯦ ꯃꯃꯥꯗꯧꯅ ꯍꯌꯦꯡꯅꯦ ꯑꯐꯕ ꯃꯤ ꯑꯃ ꯍꯦꯛ ꯄꯥꯏꯅꯣ ꯅꯈꯨꯠꯇꯨ ꯀꯩꯀꯩ ꯄꯥꯏꯔꯨꯁꯨ ꯈꯪꯗꯅ 누시드가 아니야. ꯑꯁꯦꯡꯕꯩꯕꯨꯗꯤ ꯃꯥꯅꯦ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯅꯦ ꯁꯨꯝ ꯊꯦꯡꯉꯝꯕꯁꯦ 먹어도 사오리니. ꯅꯪ ꯐꯤꯜꯝꯗ ꯍꯧꯅꯕ ꯄꯤꯌꯨ ꯍꯥꯏꯔꯒ 이제 다른 때문에 라이스. ꯕ꯭ꯂꯦꯁꯤꯡꯁꯦ ꯑꯝꯇ ꯄꯤꯊꯣꯛꯀꯦꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯃꯥꯗꯧꯅ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯂꯥꯏꯔꯤꯛ ꯍꯩꯕꯗꯨꯅꯦ 나다바 ꯅꯠꯇ꯭ꯔꯥ 니가 있다 오라. 아나 이거 봐. 그 회는 어디? 회는 파스타 회는. 집에다 밥 먹고.